सोशल मीडिया अखोई अरोन अथुपसिंग थागत लेपलसे ख्वाइरंबल इमासिंग MLA मिनिस्टर सिंह क्वार्टर दगी अमुक्तंग लेंथोकपिरकलगा मियामगी अवाबसी येंगबिरगा सेंटर द तक्सिलहन्निंगे सोशल मीडिया सिंग इरैचा सिंग लानसिगा मरी लेनना अखोई अरोन अथुपसिंग थागत लेपिरो मीना खुदोंग चाबा लौरक्तुना अखोई मी सिबगी चांग हेलकले मखाताना अखोई वीडियो फोटो अमत फेसबुक यूट्यूब चिंग सोशल मीडिया अमत थागत पीगनु हाइना ख्वाइरंबल इमा कैथेल जॉइंट कोऑर्डिनेटिंग कमिटी की माइकैदगी थमलकले ngasi Manipur Press Club ta pangthokiba paumi-singa unaba amada ख्वाइरंबल इमा कैथेल जॉइंट कोऑर्डिनेटिंग कमिटी की कन्वेनर एल मेमन हाई ngasi gi chawkhalaba computer gi yuk asida mipum khudimangna leibak amaga irai laina pau phaunaba yaraba matam sida social media da aikhoi gi irai sa singna lan ngakpa leiba mafam sing angakpa phangna pangtha da thagalakpa sina mina khudong saba laukhina bage maram ama oire social media da kukijo militant kangbuna saram chatki wangang sangang nganglaga aikhoi maduda paukhum piroise aikhoi bu sawalaga ngangloidaba ngangna basilakpada tawroise aikhoi gi leijariba pot khodingmak uthokloise aikhoi understanding leina lan asibu thengnanaba iramda masibu kananaba honamina makhoina jungle da chawbane aikhoina mirakta chawbane sarakta chawbaga mirakta chawbaga khenai maram aduna ngasidagi hauna Facebook ta pangtha thagalaga mingonda khudong chaba piroisi haina phongdokhe loinana aikhoi pumnamak ingna chingna leiraga khunai sida aikhoi kari tawba yai khunai asi kananaba praja la kaya asi khusamnaraga saram chachatpa sing takthokhinaba khanaraga leibak asi kanbada achoba thodang lomina si hai khe memana makha tarduna oiragliba phiba masida India amadi state government na karigumba thabak amata paikhalakta basida mama oibisingna khangba ngamlaktre yum kai kaya mai thadok pikhiba misi mina asogapan kaya nangliba mikap mirau khol kaya nanilliba iramda masi mirai biduna thambire aduna MLA minister singna quarter thadok amukang miyamna wariba miyamsi yengbiraga nainabiraga center da khanganbiyo amadi aikhoi miyamna wariba mayamsi ubidraga de BJP toksaragi haiba ngamgadaba MLA singsu amukang thokpiraklaga Manipur miyamna waribasi kanbiyo hairibasida karigumba state amadi central government na tabiraktraga de mama oibi kayana mang tharaga chapchana thengnanaba thaurang leire haikhe amaromda committee asigi co convener Huirem Binodini na hai kuki narco terroristing aikhoida landaraktuna Manipur gi mafam kayada lanasi sathare lanasi chahi fazilakadawre adubu India government na haujik phawba tumina yengdun leire aikhoi Manipuri singasi India gi citizen ama natrabra haiba wahang hanglakle India gi prime minister na lamdam asibu thugaina bohonariba kuki narco terroristing asi athubada takthokpiyo makhoina sathariba saramchat ki thawong sing video natraga photo da uraba ngakta ne hairiba photo sing asi aikhoini hekta semba natte asengba ngakta ne makhoina aikhoi gi yellow mi icha isu kaya nongmaina kaplaga halaba matung thangna ngaklenba sanga gi thawong kaya chathare aduna masigumba saram chachaliba kuki narco terroristing asi athubada takthokpiyo haikhe Binodini na makha taraduna India gi prime minister haibasi leibak asigi mapi mapa ne aikhoi gi awabasi ubiraga athubada lanasi loisanbina bkhongthang laukhatpiyo Manipur na sana khonaba kayada India gi mingchat puraktuna lakle adubu ngasidi India gi saruk ama oiriba Manipur asi mikap mirau kholna thalle kuki militant singna landaraktuna awaba mayokna re lukhrabi masing yam khalakle naha kaya iramdam kanana bohonaba da thawai thare maram asina India gi prime minister na pungkharadang oirabasu kaithokpiraga awabasing asi yengbiduna waroisin purangna bohona biyu haikhe ima singna ngasi kokta koyet yelaglibasi thauna laina yeknaba khuding thengnarage thoklaklawani haina su phongdokhe